ngasi ayuk phong sifong singnagi maru oiba pau khara ka khangatjaraga mayamda share tawjage ahanbada aimol masel lamgi wahaudo khut thoknarakpada ama sirei kun hena soklei Tengnopal district ki masi police station ki manungda laiba aimol singnung hut amasung aimol khunyaida khundariba aimol khunja masel lampak ama makhoi gini haina munnabagi wahaudo khut thoknarakpadagi miyoi ama sirei nakal animaki miyoi tara rom soknakre lamgi wahaudo khunja masel nak pak tanaduna khut thoknabagi thaudu adu ngasi nungthul pung 4:45 rom tabda thokibane oirakliba phibam adu laksinana Tengnopal district magistrate na aimol khunjai amasum aimol singnung hutki mafam apunba CRPC gi section 144 gi subsection 2 curfew gi makhada athingba thamkhre athingba sigi matung ina miyoi amata yumdagi mapan tholakpa yaroi lining laisol amadi tangai phadaba thabaki oiragasu district authority dagi mangjungnana ayaba lawgadabani hairi laikhidraba miyoi adugi maming thangjalal apokpa wanailal kawi aimol singnung hutki pastor oibani mahak jiwan hospital kaksing na pukhatlaba matung hospital aduda laikanaba ngamdana laikhidabani press na hospital gi doctor singgi phangba pawgi matung ina di laikhidraba thangjalal gi masada asuk apan amata laibu ude mahak khatna sainabagi thaudo aduna maram oiraga heart attack kuma tawraktuna siba male adumakpo postmortem tawdribana sapsanadi haiba ngamdri hairi thaudo adugi matangna press na phangba pawgi matung ina di hairibadi ngarang DC Tengnopal masa yaroga aimol khunyai amasum aimol sinung khutka lona ba lampa amada nungjungbagi thorom amasinki adubu khul animakna magi lamne han yetnarakpadagi nungjungbagi thorom adu pangtokide hairiba yetnariba lampak aduda ngasi nungthul aimol khunjai gi naha singna football sanaraga lairingada sawrakna pung 4:45 rom tarakpada aduwaida aimol singnung hutki miyamna khutta mi shiba yaba khulai painaraga ball sanariba naha singda attack toba horaki paw adu hek tabaga aimol khunjai gi miyam su thoknaraklaga nakpak tanaraga phunarakpane maduda khul animaki miyoi tara hena kokaiba khongkhut tekpana singba aso apanangki aimol singnung huttagi miyoi amana thorakpa A star car amasu mingsil thugaki hairi khunja masel khatnabagi paw hek tabaga Tengnopal amasum kaksing district police ki ahenba police forcing thomjilaktuna irang adu ningthina control tokibaga loinena hauzik makha taba pamdaba thogdok thoktanaba police na section ngak senanaga lairi hairi amaromda Tengnopal district ki manungsana leiba aimol khunjai amasum aimol singnung hut ani gi marakta leiba ngam khaida nungjungbagi wahaudagi khun ani asigi khunjasingi marakta khatna sainaba thokpadagi makha taba pamdaba thodok tholakpa thingnaba Tengnopal district ki district magistrate na CRPC 1973 gi section 144 gi makhara khun ani asina kon mafam punamakta athingbu thamjingkhre Tengnopal gi district magistrate na ngasi thokiba order amagi matung ina khun ani asigi khunjasingna sei nung amasung mi sibiya bu khulai sing paina duna khatna sainaba tawnarakpadagi asu apan asi ana yorokpa yabagi akiba leirakpadagi athingba asi thamjankhibani hainasu pausi isna makhatana phungdorakli atopa paw amana hauzik Manipur da political goiba sarang riba leiriba sigi matangna mayamda content masang katang share tawjige ahanbada Guwahati da NPP ki lusingba marina konat sangma unakhre minister resign tabagi wafam laikhai tadri sai ohum makhai hena BJP ga chungsina duna lengak paminaraklaba matungda NPP ki minister ani handakta mafam lathokpada penadraba party asigi lusingba marina national president su oiriba Meghalaya gi minister konat sangma unaduna wakatkre minister gi pham amatang lauthorakpada punna resign tawminanaba haina yanakiba laikhrasu hauzik phawbi oinadi lemhoriba minister ani edusu pham thatopagi wafam laitre thajaba yaba mafamdagi phangba pawn hai deputy chief minister Yumnam Joykumar Youth Affairs and Sport Minister Letpao Hawkip NPP Minister State Unit ki President NKC amasung party asigi legislature gi lusingba L Jayanta Kumar ngasi ayuk pung 13:35 rom tabada Guwahati gi damak Imphal thadokibane khongsat aduda handakta minister pham thadokpada yawkraba hanagi education minister thokchom Radesh Shamsu yawki mahaki khongsat adu tunganba thabakla natragana makhoi punna unaminna gudoribra haibaduri chapchaba khangmangamdre airport ta pawmishin hangba wahangi pakhum piraduna legislature party ki lusingba L Jayanta Kumar hai minister mari leramba NPP dagi minister ani lathokraba tungda lemhauriba minister sing asisu pham thadokpagi wafam leibra haina hangbada magna hai haujikmaki oina chapchaba leitri party ki national president ki wa takigan henisu pauksiyesna makhatana phungdurakli tabada hainingai leitana wahang kya thokpa adugumaba content katang mayam da share tawjage mayam gisu comment sung comment amtang share tawbiramo
लुखोई वाफम अनीसुब मंत्री दुलान सना अमा थोलकपगुमने चीफ मिनिस्टर एन बिरेन लुचिंग लेंगाक नौना मिनिस्टर वसक लौरब ओनाम लुखोइन केंद्र की मियाम थबक पंहाप हापगनी है फोंदोखिब वाफम अनीसुब मंत्री दुलान सना अमा थोलकपगुमनी है वांगोई केंद्र नेशनल पीपल पार्टी NPP की मिरेप ओइकिब अमसुम हंदक अमुक हना मिरेप ओइगदौरिबा खुराइजम लोकेन फोंदोखरे ngasi paumisiंग unabada loken hai कांग्रेस की टिकेट माई पालगे MLA ओइना लेरंबा ओ लुखोइना BJP दे चोंगसिनबदगी इंडियन कॉन्स्टिट्यूशन की मतुंग इन 10 शेड्यूल की मखादा मसा मथंता डिस्क्वालीफाई तरोलगनी हाइबा कीबदगी MLA फमदगी रिजाइन तौरबा मतुंगदा अथुबा मतमदा पांगथोकलबा याना लाइरिबा बाय इलेक्शन असिदा अमुक हना मिरेप ओइबा मतमदा सुंगसोइ सोइदना माइथीरगनी हाइबा खंगबदगी लुखोइदा BJP लेंगाकना सुपनगी था अमा मखाइ खकी मिनिस्टर पिसिंदुना फनकन होनरबसु वांगोई केंद्र की मियामना याद्रबा ओइबना मदुना करिसु कानबा फंगलरोय हायन खुराइजम लोकेन फोंदोखी मिनिस्टर MLA अमा हाइबसी लमदमसिगी लॉ मेकर अमने लॉ मेकर अमा ओइगदौरिबा एक्स MLA अमना था अमा मखाइखकी मिनिस्टर फंगबा अदुदा हराव मनखिदना मिनिस्टर फंगबा नुमित अदुदा महाकना वांगोई केंद्र की थोंखोंग लक्ष्मी बाजार मियामदा मिनिस्टर फंगलबना केंद्र की मनुंगदा लैबा मियोय क्या थबक पंहाप हापलगनी हायना मियामदा नमथाक तौदुना फोंदोखिबा वाफम अदु लैबाक मसा तादबा मियामगे मिनिस्टर अमा ओइना हाइफम थोक्तबा वाफमनी वांगोई केंद्र की मियामबु करिसु खंगलरोय हाइबिगी मओंगदा केंद्र की प्रजा सिंगबु अपंगबा सिबा मिनिस्टर लुखोइगी वाफम अदु मणिपुर की मिनिस्टर अमसुम मरी लेनबसिंगना अकनम येंग संगबियो मिनिस्टर अमा ओइना लॉ मेकर ओइरगा आइनबु खुत्ता पाइरगा तौनिंगबता तौबा यादे हाइबिसि खंगदना फोंदोखिबा वाफम अदु महाकना सोइखिबदगी अमसुंग खंगजदबदगी हाइखिबनी हाइना लैबाक मियामदा सेंगदोकफम थोई लोकेन मखाताना हाई वांगोई केंद्र की प्रजा मियामना लुखोइबु याद्रे हाइबा खंगबदगी हाना मिनिस्टर पिसिलगा मिखल थेंगनरबदी माइ पाकपा याय हाइदुना था अमा मखाइगी मिनिस्टर पिसिलकपनि हाइबसि वांगोई केंद्र की मियामना निंगथीना खंगे हौखिबे असेंबली मिखलदा लुखोइना MLA ओइरगा मिखल थेंगनबा मतमना सुपनगी बोट मसिंग कुंथ्रागा तरुख खेनरगा माइ पाखिबने लुखोइना BJP सरकार चोंगसिंदुना केंद्र की करी करंबा सकोत थारोंगे थबक पैखतखरगबगे हाइबा वांगोई केंद्र की मियामना निंगथीना खंगे वांगोई केंद्र मिनिस्टर MLA दगी हेन मतिक चारबा लाइरिक लैसु निंगथीन हाइरबा पुक्सेल चावरबा मियोय क्या केंद्र असिदा लैरि हाइबा एक्स MLA दगी था अमा मखाइगी मिनिस्टर ओइना लैरिबा लुखोइना खंगलमदबा असि लाइबक थीबने हौजिक मिखलगी कोड ऑफ कंडक्ट लाक्लगदबना मिनिस्टर माते खरा ओइरिबा अदुना करिसु तौबंगमलोय सरकार की सेल थुंगी फिबम फतबना हौजिक थबक हापगी अथिंगबसु थंखरबने मिनिस्टर ओइरगा सरकार की थबक पंहाप हापलगदबनी हाइबा माकी वाफम अदु हौजिक सोशल मीडिया दा वायरल ओइना संदुरगलिबा असिदा वांगोई केंद्र की एक्स MLA मिनिस्टर असिगिदमा खल्लुबद इकायबा फावी अनीसुब मंत्री दुलान सना अमा थोलकपगा चप मानरे डिस्कशन अवर सोशल मीडिया कयादा मिनिस्टर लुखोइना फोंदोखिबु वाफम अदु पुमसाई साइरे मिनिस्टर MLA अमा ओइरगदी मियामना करी हाइगदगी हाइबा खंगदबदा असि लाइबक थीबने महाकी मवोंग मतौ असिना केंद्र असिदा महाक मिखल थेंगनगदबा मिरेपनी हाइना खलुबदा इकायबा फावरे महाकुम मियोय ngakta ओइना मियामना उखिगदरा खलुबदा इकायबा फावी हाइना लोकेन फोंदोखी हौजिक वांगोई केंद्र की प्रजा सिंगना याद्रे खंगबदगी लुखोइदा मिनिस्टर पिसिलगा हेक्ता मिखल माइ पाकने हाइबा लैते प्रजा सिंगना याद्रबदी ममांगदा मिनिस्टर दि लाइरदना चीफ मिनिस्टर फावो माइथीखिबा केंद्र ने हाइबा खंगजिनबियो लुखोइगी मतमदा वांगोई केंद्र दा सको थोराक निंगथीना पैखतखिदे हाइबसी केंद्र की मियामना निंगथीना खंगी बाय इलेक्शन तौगदबा था अमा मखाइ खतंग ngairaba matam asida aihaka mikhal thengnabada kibadagi khurumduna lukhoina minister lauragasu kanaba karisu fanglaroi वांगोई केंद्र की मियाम असी ngaगी महावना करीनो थुमगी महावना करीनो हाइबा निंगथीना खंबा प्रजा सिंह हाइना लोकेना फोंदोखी हौजिक लाइरिबा BJP ना लुसिंगबा सरकार असी मतौ करमना हौरखिबगे सेमलखिबगे हाइबा नौना था अमा मखाइगी मिनिस्टर ओइरिबा लुखोइना खंगद्रबा माले NPP NPF अमसुम LJP यौरमद्रगदी सरकार सेमबा ngamlamloi इलेक्शन मया खक्तदा केंद्र की मियाम नुंगसिबा सारगा लंबी थोंग सेमगनी हाइबा ना कनारोय वांगोई केंद्र की मियामना अमत ओइना पुनसिंदुना मतिक चाद्रबा मिनिस्टर ओइना केंद्र असिदा मिखल थेंगनगदोरिबा असिबो माइथीबा पिनबा सेम सारसी था अमा मखाइ अमरोमतमक अमत ओइना लिंगजेल मानना लेमिनदुना हानगी नामथाकी राजनीति असि थिंगमिनसी वांगोई केंद्र की प्रजा सिंगना अमत ओइना लेमिनरिङैदा कनानासु माइथीबा पिबा खक्ंगमलोय वांगोई केंद्र दा हौजिक फावबदा नापसागी कार्ड पाइरगा सेंग फंगदबा लैबा कया लैरी नापसागी सेंग मरु अमा फावबा फंगदना लैबा प्रजा लैरी हाइबा
proof oina puthokpasu ngangmani haiki ex MLA lukhoina magic haibadagi haujuk minister oibani hairiba mahak masamak tongan ma party da chong duna lakhiba miyoini mahak na hokiba sei English ani ga 13 ki election da mai pakibadu postal vote khrana mating oiduna vote masing 13 helaga mai pakibane mahak na midagi vice chairman mate khara oiringe matamda midagi chief engineer bu anirak hana resign tokthokpa ngamribane Mahakumba amana matau karamna minister ama oina leba ngakadoribano haina NPP ki general secretary lokena phongdoki haina spokesi kuthangna makhatana phongdorakli losilakpo oina yamna hangoininga oiba adugumba paong katang mayamna share tawjage Uttar Pradesh da mauna ama gang rape tawraba matung marai phawa kakthatlaga sining sita hondoklamle rapist mari jail la thajinkhre Uttar Pradesh da marak ta thokpa aki tujung pokpa thawdo ama oina Western Uttar Pradesh ki Lucknow district ki manung chanba Hathara village da masagi sei kun khakta ngai ribi mauna ama miyoi mari sangduna gang rape tawraba matung wangang ba thoktana ba marai phawa kakthat padana tana tamthina phurga sining sita hondoklamle hari thawdo asi tha si tara mari da Delhi ga tainana leiba Delhi dagi kilometer sani muk satlaga leiba khul adu da thokhibaga loinana police na thawdo asi gi matangna thigat pada accused rapist mari mak pharga ngasi court puthoklaga ba matungda jail thajinkhibane Athubo matamda mipa mari sigi mathakta charge semlaga conviction pinaba thabak paikhatkani haina Hathara police station gi OC Prakash Kumar na phongdokre police ki inquiry the rapist mari ma upper class ki miyoi ngaktani aduga victim oiriba mau aduna schedule caste ki miyoi ni haibisu khangmangamkhre mauna asi miyoi mari duna izat manghalaba matung hanana ba khona bada masa pum phibam thina soktuna government hospital gi ICU da phamsena duna layengli haina OC na phongdokhi Mauna sigi mama manau nupi amadi mabung na manak nakpa labukta napi phanba satkringaida mabung na hana purakpa napi mapul ama mayum na kaklingaida tunglomdagi khanghaudana haijilakpa rapist kangbu aduna mau nahadugi sari singtharaga mangakta thujinbaga loinana labukta puthraga nataba lisat satkibane mauna asi thipam khangdana mangkhre haibadigi Police taklaga thianmada sining sita phangma ngamkhibani hainu spokesman makhatana phongdoragni thank you